Paucheda yumpham oiba maruoiba paw khara update tawjari NPP National Executive Meeting yaithokibagi maram khanganbiu haina NPP Manipur State Executive Committee na demand tawrakli BJP na luchingba lengakta NPP na sogotkadra nadraga sogoloidra haibagi aroiba warep logodaba NPP National Executive Meeting yaithokraba matung pangthokiba NPP Manipur State Executive Meeting da party asigi MLA taret mak saruk yakhidre loinana tha asigi hokiba tang manga da National Executive Meeting pangthokani haina tawramlaga yaithokibagi maram Manipur State Executive Committee da khanghanbiu haina NPP Manipur State Executive Committee na demand tawrakli NPP Manipur State Executive ki mifam adu Imphal West ki Naurem Thongda leiba party ki office da State Party President ki ayaba lawraga pangthokibani mifam adu da NPP National Vice President Yumnam Joy Kumar ex Minister Y Irabot ex Minister N Mangi ex MLA Chobha Chandra State Executive Member sing yauna party asigi makok thongba official singna saruk yakhi mifam maduna October 5 da New Delhi da pangthokani toramba NPP National Executive Meeting matam kaktana National President Kornak Sangmana yaithokle haina lauthokibagi matangda khana nainaki mifam maduna National Executive Meeting amuk hanna pangthokadra natraga pangthokloidra haiba asi State Executive Committee da khanghangadabani haina warep lokhi State Executive Committee na lokhiba warep adu National Executive Committee da thakre hairi panba yaba amana October 5 da New Delhi da pangthokani haina toramba NPP gi National Executive mifam aduna Manipur da laiba BJP na luchingba lengak asida NPP na makhatana support tawkhigadra natraga tawraroidra haina loba yakhinabani Makha tarakpa pauda Moreh town da Kuki phurup natana atopa phurup ki miyoi sing changbada athingba thamjingkhre Moreh town amadi masigi akoibada leiriba Kuki khulsing da Kuki nataba atopa phurup ki mitop changbada athingba thamkhre haidi Boda town asida leiba atopa phurup ki miyoi sing mafam adu thadoktuna chanaba hongnakhre Moreh town da khundariba khunja singna phongdorokpagi matung inna Moreh border thingjingkhiba amadi oirakliba law and order gi phibam asina maram oiraga town asida lalol itigi thabak lepkhibana Phurup kaya amagi miyoi sing awaba mayok na ringai chairakta Moreh town da Kuki natana atopa phurup ki miyoi sing changbada athingba thamjinkhiba asina hena awaba mayok na hale maram asina Kuki nataba atopa phurup ki mi kaya ama Moreh town thadoktuna chatnaba honare hairi makha tarakpa pauda editorial kalam dagi machangoiba pau ama lokhachari irang asi loikhrabasu tharum amadi adumak leiraba yai Manipur da hojik thokliba irang asina mipum khuding tangdu leitana leiba ngamnade ngasi hayeng horen kari thokani haiba ngamdabana awabagi polum kaya ama puduna singkhong chingyada khundariba khunja kaya leiri hojik thokliba Kuki militant sing amasung meitei khunja anigi lan asina maikei anida awapum kaya tari Kuki khulai paiba singna meitei da landarakpa amadi meitei singna makoina kapsilakpa nongmai amadi bom adubu ngakthok jagadabani Kuki khulai paiba khujok amana chathariba thong asina chamjaraba Kuki praja kayada awaba chaitheng pi haibasi khangnarabani adubu chamjaraba Kuki khunja sing asina makhoigi Kuki khulai paiba singda karisu haijaba ngamdana leiba ui karisu haijaba ngamdrabadi wajaba haibasi masana taraba wafamni punamak asigi mathakta asuk kuina chahi amaga makhai phajilaklaba Kuki militant amadi maitei anigi lan asida Manipur lengakna Shanti purakpa ngamdaba haibasisu lengak ama lei haibagi wahanthok leitabaga manare Kuki militant singna oiroidoba manglan amada makhoigi oiba tonganba administration taladuna maiteigi yumkai mei thadokpa maitei singbu tanthokpa angakpagi thawongni makoina taliba dabi asi Manipur prajada tangadaba nate center lengakta tangadaba dabi bu Manipur maitei praja singda tanduna maiteigi yumkai mei thadokpa amadi nongmai kapsinduna mijam kayagi punsi manghanba asi chumdaba thawong amani thokliba thodo asina shanti laklaba matungda tharum amadi adumak leiraba yai adubu hokiba me ahumdagi thorakliba irang asina loisinduna shanti purakpada Manipur lengaki achauba thodang leibada natana Kuki militant sing Manipur lengaka thengnagadabani Manipur lengak nasu lucingliba Chief Minister N Biren amadi mahagi mantri mandal singna Manipur prajagi khalaga center da praja singi apamba piu natrabadi mantri phamdagi thadoklagani amadi Manipur da BJP muthatlagani haiduna akanwa pressure topam thui madutada Manipur da center na yenglakpa miyeng yengsi madugi phal Manipur da shanti soidana lakani khali makha tarakpa pauda dengi na naba miyoi lising amaga kunthra mapalgi manungda ahum laikhidre Manipur gi apunba district 13 ki manungda haukiba chahi asigi January amadagi ngasi phawbada
Tengnopal, Churachandpur, Pherjol, Jiribamda, Laina Asigi case Amata Tengnadriba Oirabasu, Narang Pawada, Laina Asina Puna Mui Hum Lakidre Hadi, Kwaidagi Yamna positive Oiba district Asi Impal Westa, Sachet Kunipan, Impal East na case Chani, Tobal district na case Kuntrataret, Kaksing district na Tarataret, Oiduna Apunba district Tarataruki Manungdagi, district Taranitoina, Laina Asigi Apunba case Lissing Amaga Kuntramapal, Sukre Hadi. Makha tarakpa pauda India gi forward and Akhan Bharat policy da Manipur thugai gadore Indian leader singdi maitai thupchaning bagi wakal da laichure makunipan panba octopus gumba India dagi section lasi longjam paliba m ngasi October 8 asi aina thingkraba Manipur gi lalolu ama oiriba People's Revolutionary Party of Kanglaipak Progressive ki phingang lanmi saphong ki bagi nipunipal suban numit ni ilecha kan bagi chathariba lanteng asida thawai katkraba pumna bagi maphamda yawol gi kai kumnaba pijari awana asopan nanglaba mangki badagi thiba phangdriba amasung lanje narakliba imung manung singi awa polum singda su party asina saruk yari Thongna Laina Lanteng asida saruk yabiriba irecha sing amadi ima ibel pumna makpusu thagachari haina loop asigi chairman longjam paliba emna khuyek piduna press ta thadorok chirol amana phongdorli chirol asina makhata na hai laichan mapu masel mafam oina British na Asia bu kudum channaba chathakiba the great game gi lalong India gi ngamkai pakthokna bagi Jawaharlal Nehru gi The forward policy amasung BJP gi Akhan Bharat the Great India gi pandam pangnaba India gi constitution gi article 2 na subsil laga takli India na Asia manungda mathak thongning badagi angam tanba lalongda Manipur thugairaga makhoi gi khopchin bi phurup chengwat pi haibasi India gi di ahanba priority amani yumlo nariba lebak singda India gi proxy army thajinduna lebak kangkhong chahennaba honabada India na Kuki terrorist singda Lalgi Polam Senmit political support pisil laga maitei da landa hanmani makhun nipan panba octopus gumlaba India gi hegemonic hands na Pakistan, Afghanistan, Nepal, Bhutan, Sri Lanka, Bangladesh, Myanmar, Maldives, lebak singi international issue singda khut thingjili hari zero lasin hai maitei miyamna India gi oinadi mingchat purakiba ngaktani India bu sotha hankiba honakhide Masidagi hendoktuna laichan makok British singbu Indian subcontinent dagi tanthokibada Manipur singna kayam chauna thaudang loki haibasi Indian singna khangjaraba wafam singni adubu India gi matam gi lengak pairakba singi Spanish policy singda maitei phurupu tatina tawrakiba ngaktani maitei chohaningbagi wakhalda laisulaba malicious addiction oikraba Indian leader singda thajaba thangumsi tawbimal khangdraba Indian luchingba singna maitei phurupki afaba tawrakloi hairi cherol asin hai nampuda Indian oikiba numitagi kangleichagi mapangal kankhat janaba Indiana karimata hona bikiba laikide asigumba India ge puksel sengdaba policy asina mayoknaba haibasi lanjau amagi sem saminaduna thengnaba natana atopa lambi oiroi hairi aikoina khangminagadaba wafamdi maitei singbu maramdamgi mafam kayadagi maram sungsa chadana talakibadu nongmai amasung bomna kudakta hekta talakibani thoidokna khunja singda Kuki singa hanadagi ungkhatnabasu laikide madu oirabadi maitei singna ngamjabi thakta lal tawraga amuk khundaba natana atopa lambi thipam thokte tha taret helaba wathok asina wakal laina nahanduna amasung setmilon gi phibam kintha hanbadagi haifum tawkhom khangdana khwaidagi maraibuk thiribasi maitei ohore masi India gi khujil thorangna phanghanbani cherol asina aroibada hai haujikti aikoi masel onsinnabagi mahuta tangai phadaba lalgi polam sing thiminasi lalong chumna lanjau tongminasi aroibada ipaipu singi thongna lingjenbu uthok minaduna ningtam lalgi saruk ama oirakliba lal asi punna thengnaminasi haina kanglecha singi maphamda thamlakli Makha tarakpa pauda longmi singi oina lupa karor ama la kuntra humdoi lising mari chahum tara mari gi chenpham kaithokpagi ayaba pikre Manipur gi haujik oiriba law and order gi phibam asina lowuba yadabagi mayoknariba lomi singi oina compensatory troop package gi makhada lupa karor ama la kuntra humdoi lising mari chahum tara mari gi chen oina kaithokpagi ayaba Manipur gi governor na pikre hairi hiram asiga mari leinana Manipur lenga ki home commissioner gi thokpuriba L Ashok Kumar na thokpa chirol amagi matung inna Ani suba tangkaki oina hairiba senpham asi Manipur gi lomi lisingani hombodra ni thoida thorang asi ki makhada selgi mating piduna kanaba phangalagani hairiba senpham asi State Bank of India SBI Secretariat branch ta hangliba State Emergency Fund account da thamlagani senpham asi
थादोकपा मतमदा कमिश्नर होम अमसुंग जॉइंट सेक्रेटरी होम अनिना पुन्ना थबक तौमिनदुना मणिपुरदा थोकलिबा इरांग असिना मरम ओइदुना लौबा याद्रबा अवाबा मायोकनरिबा लौमीसिंगदा सेनफमसिंग असि फंगनगनी हाइरी।